Thoubal College ki humbumdoi Suba Mapok Kumon Numit Pangthokhre LOINANA TONGANBA MAANA-MAATHUMSING YENTHOKPAGI THOURAM ama NGASI College ASIGI Multipurpose Hall da Pangthokhre Thoubal College Teacher Association TCTA amasung Thoubal College Student Union anina punna sinduna pangthokkiba thauram aduda college asigi principal professor A Nabachandrana athoiba mitunglen TCTA gi president N Ibobina thauram mapu amagi English department gi head associate professor Dr. K Tesrani Devi akanaba mitunglen sing oina saruk yakhi ngasigi thauram aduda national amasung state ki thakta amadi Manipur University amasung college na sinba tongan competition singda makok mathakta taraklaba Mahiroi singda sel citation amasung trophy na singba sing yenthokna pukning thawatki athoiba mitunglen gi warolda principal professor A Nabachandrana hai mahiroi khudingmak hon arabadi ngasi lengthokna mana asi loinana phangba yai mahiroi khudingmakna bunsinduna mai paktriba fawba hotnaba leploi haiba wakhal thamsi haiki thauram saruk ama oina ngasi gi mitunglen singna luchingduna college ki foundation stone amadi college lai rembi gi mafamda Laisu katuna ikai khumnabus utki Mapok Kumon Numit Thouram aduda college asigi mahiroi singna makhal makha kayagi cultural thauram amadi haithoi singthoiba kayasu mitunglen utki